Habiramne. I am Noise, SSP site Hussein Fusam official. Hello, bro. Okay, hello. Welcome back to my channel. I am Noise. Pung up and sub sun I don't like minute. I need the what live maliko. Anyway, every day pung up and sima. I live having matam sima am called Virano. I do live activity in Rang C Sunday mini. Sunday se book review din nataba Sunday na miti ko na tawdu se kaina kanda kani may ba sum tathok tasin tawna bagi tawse na khanjara mane do ngarang si nong nusi chu khra kan tare ko aduna makhon do aina ngang su taroi do adu mai ju phut pat yam mut pa aduna yam nuai ro na ai ngarang si madi live thajadre waro biroi adu ngasi yam nuai je ngasi nahan aina samrugi tangkak ani thona thamjagro matung sida any samru obi natrage any khudam ama leiba hetare adugi matang de koi hakchangda leiba khudam se masigi matang da sum ai laik pathok serake aduga hariba sisu ai hana block semda gram ngakane ko adugi yam nuai jum ngasi ojik SSP sek sat fusam official na fast viewer oile ai hack often hack to boga koigi comment hana mang tha lebiram hetare adumati yam nuai jai thank you so much SSP sek sat fusam official yam nuai ji ko aduga Sharon comes hi okay hi Sharon Novi okay first viewer ore ngasi okay chume sanayama ngangbom luxury tamo okay welcome back okay ID sana okay dage Leo crazy tike khang tiki hai bro एक बाप ताजा दे तिके से my name Deepak welcome back to my channel yamba kari mathen char ge ek kangsoi chajare mayam ko birano every 9 pm se live thabagi matam orani mamang da thagat khiba mamang da sum haijabadune mamang da thagat khiba blog sing adugi book review to ba tare ko aina pajari bane najari like mayam sigi sum review to minaraga hena khangmina bagi tanja da lomina se ati karimata gi nate ne to yari se kanglai pak se kitan kanjabada kanglai pak se awon mama lakpada kannaba hona jaba matamda ipai pu singna thambira masana kanglon singje aikoi promote toba matamda kanglai pak se soina namaki koi pukhat pangam gani habagi wakhalon dani aina tawjari ba mayam singse like su phong nabagi wakhalon de dum leije adubo sentong film yengaga ai tawje ai yumbalon gi lamjing ga sum puthokna ba lai puthokna badi chorapu khara di ibu sum hojare tare aduga sum mayam gi sejok sum mayam gi mateng sam darka lai ga do male adu yeng siko ai mayam gi phana bi dong te tawjarak pane anyway ai live so hojarage ojim pung wapan tare aduga comment amani tang pajaram ge aduga ngasi gi thamjari ba topic hakchang da khudam leibagi fall habe sigi ai makha samda jarage tare ko okay humang su gidang showing ngasi je lalen pen da somna tharakira ko somna gi insilo pen da do oyar da phangbi jang da okay ai kami pajar ke saran camps wahi kra hangjage tamo okay hangbi horo i like pa bhogdringe da then aduga women singha bro nungaribo okay nungajari mayam light nambiramo thank you my name Deepak light nambiro mayam I need your lights okay mangal sandokpam yamba yam nungajai thank you Manos KSIS Manosi Kakchingi Manos to Orangado Malay or Magadiam Nuajini Tamo Abu Kovira bro Sweden okay Kakchingi to Orangado Male Kakchingi going out Manosto Yam Nuxij I Sweden Maki Kakchinus Laki Dini Aduga Nagado Lady go Arubam Puspa La Etamo okay welcome back to my live channel okay then cricket love Manipur are beautiful thank you so much Manos KSS mane tamo okay Manos yam nuai jai Manos lakpi bi yam nuai jai thank you so much I listen you praise yang view si thajari se RCA gi ne relief committee against COVID-19 gi adugi thauju pu yaw jare aduna iramdam gi damakta kai gum khadi tawjaram gi habagi wakhlon da praise ma pibirale ko iramdam gi oiba tungdu thajari anyway adu ngasi sigi thabak chaloroga firon bu hungdok nang de tare
aduga sum ai lisere sak yorok ko sak charagal pung mapan sin nang na bai chai chen jerak pai tare ko okay Sunday ke sana kari na tamo nupa na Sunday or di nupi na Monday Wednesday Friday aduma de hajarage aduga asigum bagi keno sina Sunday de nei ne se mayam ko okay ke kaya okay ibem sa kesam nupa ga nupi ga sana bagi rasi habi okay Sunday da pai che tu na ai ngasi review sum tok jage ko tike memories Ajat Khan COVID-19 kamai mayok nerege ai sum mayam ki dong ta ke maka thodang lo sum yog jere tare COVID-19 se singara si ke rasi ki ko na thamjarage oro bibe ade kaisam bilanta bro ke matin jarge ke kangsui chajare loyang amba thagasari tamo welcome madagi livestream group Nufana Friday already okay ai book review to jarage mayam comment reply mapung phana pijadre oro bibe ade Sunday numit loin to rse duna tobu ngarang di Sunday simati nong nusit lakbo mai siam futwa yam mut paduna ai kano so Sunday da book review na tabida tongana mayam interaction tong na bagi toksen haibdo adu mai ngar to ngam jhodre ke ngakpi gani matang na matam ya tan to bune ngasi si tabu yam sin mani sen bataraga so pung mapan nang na bagi tamakta ai senjeraga kogi ngasi gi live se haujarage book review na gi like makha do samrugi thamro matungda hojikse haiba khudam leibagi koi Hakchangda leiba khudam leiba sigi fall haidare masigi matang dani ai like sim patjarage aina like patjadu si kai gi na kanda blog ti hana loi semjagre haidare go masigi blog se mayam na chang yengbio koi gi ai gi playlist chang yengbiro ko playlist chang yengbir kan samrugi fall haibra kenom yorongani samrugi fall haina aduda loina episode 9 thamjagrabane yengbiro aduga mayamna yengbihoda yawarba digi chamna ba yawargu su live sida thengnaraga koi pungmen bom hai thare ko aduga mapung phana khangminasi koi kangleipak sigi thambiram ahalaman singna thambiram ba digi ahalaman sing mamangai de leraba philosopher yam lerame tare makoina thambiram makoina putokbiram wakalon myam se koi amutang tung induna afabana kadaino fatabana kadaino haibase loine koi lominara kan tamtang sangsinminasi adugi wakalon ne hoji ai let's start haujarge Hakchangda Leiba Khudamgi fall ahanbada ai pajarage number 1 da khubak mayai da thambal moongi khudam lerabadi any khudam obi any example obi or any symbol obi symbol sida karam makhal gi karam moong da thambal gi moong da leiba taragadi leiba ki thobu yawi leiba ki thobu yawganeba mahaki masasu ningtho oigali nupi organa ningthogi nupi oigali athoi bagi gun chenba ni hai karigum khubak maya sida any type amada moom da khubak mai do obi natragi any symbol amada obi thambal gi moong da leiba hek yawe makoi singdudi athoi ba gun chenba aduga mahana leiriba lamdam dugi mahana leiriba mafam dugi athoi ba oiba aduga mikok thongbo oiba ningthogi magun chenba ningthau oigadaba adugumba lusing oigadaba oi sini harisi aduga ani subadana khubak mayai da ngagi khudleraba ngagi mawong leraba ngagi khudam leiba taragadi leiba fai hingmudo wakande hai hari bising si loina leiba ngakani ko khubak mai gi mawong do obi any type amada leibi hek yengmada leiba se aduga ahum subadana khudam yamna leirabadi lukra pakra oigali yamna khudam ji koi kubakta makan kubakta ganatana hakchang bum si khudam yam leraba any mawong matawda adu tarde afabo oigande lukra pakra yam oigali mawong ma leptana leiba khudam di lairagali hai sigi mawong ne hena mafum khangdana leibase masi lairagan bane hena hai okay aduga then makada thabak mayai da ko thabak mayai da singni uraga phaugatuna urabadi ingmado wai se koi gi thabak sida yengma matamna thabak da singni chen masi ubase yam fatte sineda thabak da singni chen ubase koi asang oina chen ne ko adugo ubase yam fatte ya haibane mane se salam nabi lae thank you so much salam nabi welcome back to my channel okay then Roma lae pepe lae my name Deepak Sarda lae sab lae hello okay hello this Simon lae Ronan lae adigi Roma pepe lae Saronskar lae livestream group okay
hauputa ngari minute tarata ngari ke ngasi ki topic ngasi ki blog ma semja ki nutin na semja ki ne kitang nungaramgani an khanjai mayam da ko Singjit, good evening Singjit, welcome back to my channel yam nuai jai sidi aina kangjaba amadi aina live ta la ning mi siam loi lai tare every person loi lai every viewers loi lai yam nuai jai aduga akanam hajage se ing honajeri ma ai se yengbiyo ko si kogi RCA against COVID-19 relief committee COVID-19 frontline warrior on so ay untinsi yam kan sen jeri tare masi sen mayam gi kogi curfew le rabani na lockdown le rabani na yum de leng den bedu da hak tang so potha bada mateng oina bugi damang da haidana sen hak tang matam kai thok se haraga mai damang da blow amam so yam kan sem na hona jeri aduga numidang sin hala kan se dai live thanam so kan hona jabane masi atai game ta ginate ai wakhalon se mayam nang hatang potha bi ba nungai jaba adu ai future gi oiba mayam sing se ai amutang promote tomina se amutang khangmina se mayak seng na khangmina ra kan se da ai kanglai pak se soite na maki kan mangam gani aphaba oirakani haibagi wakhalon se dane ina tawjari mayam sing se anyway ai makha samta jarage manga subada ke ekuna pale bi koi bridge makhong da hai tari ko bridge makhong da chawraga adu da nungai raga mamai da wai hai ko koi bridge se orida nupa aya mana masi nupi da oigani aduga makhong da chawraga aduga mathak na mayang kangsin ba lei siguma singje ahan ba da nungai raga mamai da wai hai aina habina te lai na haramani ko aduga yet thangba bridge dana wanglabadi masani pa pokpi oiduna nungai hai yet thang machine hek wanglaba oiba taragadi masani pa hana poi hai adu oi thangba bridge na wanglabadi laibak phabi masana pi pok oi hai siko aduga tare subadana sis audaba unsa thotpa singdi kabu udaba oirabadi nungai gani hai aduga akoi ki khu ani se koirap koiraba aduga matong je leiba tare maton je leiba adu oiba taragadi laibak phai hai aduga amukso khu ani se matong leitaba ko adu oiba taragadi lairaba fataba lamchat ta sago nei hai aduga khudol punamak isam samnaraba mamai da wai habidi khudol se ikoi manabagi heb yeng mada manar torobe sam samano sanona urab taragadi madu mamai diam wagale hai aduga khudki khudol na asang bagi mawong oirabadi oithok oktaba oi hai aduga khudki khudol na mayang kanglabadi lair hai khudki khudol sina mayang kanglaba pixel labadi masi oi hai fataba fall oi aduga ai sa thung mai chu mathang lakini nan jo goi sa thung se samru gi so krasum mix tok jagram ne ko aduga khud ki khudol sang oidaba ati akai gi mong gom na urabadi punsi da awa na mayok na gali hai tara mari subadana ko ka hakchang ga yengnabada sang dagi hendokna chawrabadi lukra pakra oigali hai ko hakchang ga yengnabada hadi anisi kokne hena chawbo oiro ko hakchang ne kuma kokne chawbo ne adu abtar ga fataba folai lukra prakar oigalemne kokne yengba changdagi hena sangna urabadi adu abtar ga machin manau tinaba yagande natragana masa pokande kokne yengba changdagi hena sangma kok ga taragadi machin manau tinagande na masa pokande haiba ko masi dem sungane khalle ai asimak thengna tare adu kokna hakchang gi sawonga chawna singni kana urabadi agoi nagan jekalli hakchang sondam nagalli laina senbigom ui laibak thibu oi sine da haisi
ko hojiki matang do yengbiro kokna hakchang sawonga yengnabada chauna singli kana urabadi kok sidi koina maru kokku matam da su singli ka bo lei madu sing haisi andam oigene ba aduga hakchang sondam nagan ba hakchang phattaba oi haidare masa inji phattaba oigene sine da haisi ko then aduga sound si tabi bra mayek sing nam ta habiro sound se ai microphone te sam tawjage sound tabi bra mayam comment am te biro comment si loin pajadre mayam woro bibya te mo pajage amo ke sai ka yo kre ka ujaba khra pajare sum ko sunit luang ga yo good evening lautele okay mr maitai mahesh hello okay hello mahesh singlai then nonglai tongam sa kai mata matang gino ang do se khudam le beginning asi se aduga ibum kari mathen sarge rosni kangebam kangchui jajare ngasi robertson mangang hello okay samka kre md jom azula ngasi di okay thank you so much welcome to the channel mid jong gaming have go pakhang ba gaming kari mathen sarge kangchoi Thoksom Niranjan, good evening sir. Niranjan Jai Satrado Malay, good evening. Niranjan. Konjengbom Amisa Jai, okay, thank you. Ame Maitai, hello. Kurumjari, okay, Kurumjari. Tangnawjam Romi Nupigi Yet Tangba Nanganda Kutpa. Leibugi Habira, oh, okay, Ngabio. Kong the Sambru Tungba Nahanjao Krabane. Then Kazaida or in the Sambru Tungbase, Kazakio from Nepting beyond Hangi Live to go. Live to Susem Jacre, Aduga, Mamang the block Susem Jacre, I give playlist Sambiraga, some blue fold of the Yambio. The Boisale, Thursday Poker, King, I see Thursday Pokodo, Pokun Miki, a sea, Nuntin block Sem Jacrabne, Takasa Crabne, among the Yambio, Yormane, Aduga, Product Singer, bro. Kuda sa thungbugi okay hajarake bro nupa Monday nupi Friday aduna Sunday da torase Monday Tuesday Wednesday Friday tang sana buale ko okay Rahamani commit makha da sambru tungbase kedoge toina kai belete aduga nupa organize da tungbu pai nupi organize oide tungbu pai Serena Kelmayum Sunday ga Saturday ga nupa ki karam biro kangde Sunday de ne maru bisi du mari ko aduga tai okay thank you tai Lasram group habire MMA okay tai bro adami Priya tai bro okay thank you Sunit Luang tai salam nabi devi tai adagi Leo Crazy taingo khangro Leo Crazy si na jo amgira ko male taingo si karam ba taingo no tang mai khen ibiro tai Sardar Lasram okay sur tangjam legi Sogai Jam Rajiv Singh de Daya Oinam okay sur thangjam Rosni Kangenbam tai bung da boisa sappe ai saprane nam sapro sabum numanda sapro ma'am mundai biro ai hisi thenari comment se kitang nungai sound se kamai to ke sound se seng na tai bro okay aja kurumjari tawjing photography okay namaste sorry punyam jai okay sur thangjam sound fajana tari thank you Serena Takel Mayum Sunday the Pokpa Matang ngasi gi blog yang biro asi live si lora kana ngasi aina thaga sa gi blog to tengarani adu yang biro okay tai tamo kurumjari okay hi bro ta bukhra nungai te da toilai shram okay tai karam bagi logdu na kangre amana tai amana nungai de amana ta de daya oinam jet thangba kodon mitang ana base ai adu yorani aduga amisa tai sana tombi madum Ronaton oramna samru to base sukai de Ronald Jelukra Monday ga Tuesday ga okay Sunday de tawse du madun Sunday pokwa Saturday pokwa ngasi blog yang biro kesita oi thangba mikha da samru dong ado mamangi live tum ting biro yaw khrabane blog system de khrabane mitei wife na ton sambru makai okay mayam na channel asibu nuksibidana share khra tobio singaje thank you so much koi now singaje na habiresi mayam amtong ningsing bio saikom sana thomas sing na ton jeta okay comment si lobi na roi aduna
aduna ngasai sappe haibado amta yenge ha pa bibirakte taujing taujing photography ki kano se comment se ani suba thine je ahanu dana good evening haiba kano yorokibado amutang hangbiro yengse aduga aina comment pa hauda ba yorok so warobi no ngasi gi book review na ayam comment mapung phana pa Sunday da tawse mayam ko adu Sunday da hangna bu mayam sum sem san le biyo tare sappe sar editai okay sappe sab project si bo am da haibiro mayam ai comment makhaw dam teng gi sappe je yam sappe bro kari no ne he sappe gitu ai si am tong jagi ko mayam sub 3 hai bro okay thank you kai ko sub ka sum hai bro ik marau da comment pa jagi ko lights like to bro ai makata na pa hong jirage okay yam sangi asidi sab san pung tara phuk to ngam no hana se pung mapan dagi na tara phuk se every day mayam light si matam se da sum lak biro atai da sangmiro no PK channel da loi jangbiro mayam gi apamba topic sing do aina thagas mayam dai book review loi to minarase aduga Sunday sina mayam ga pamba hangminaba khotpa den aduga tanaminaba gi lambi do sum sangsin minase ayuk dena blog sum semjana bo hona jarake thabak ti amna chilli koi RCA COVID-19 gi sigi kano su thopu bu yauro banina kochen chelle iram dam hero kendra gi oina sin me sidu sum yauroi aduga sena mayam gi nuaina ba curfew manung sida atang osu potha na ba hena yam kan jung hona jabani anyway ai makha samthajarage tara tret subada kokton amasung lutung anigi mafam amada samsingna ireigumna leisinba mafam leirabadi lokra pakra oigali hai wok matonda lutung da sida koigi sakra leibido ur leisila leibido madu afabo oide haiba ko aduga samna khoirabasu khoidrabasu khoiri tawrabasu masa prop tarabadi afabagi kudam oi nupi oiraga samlang adu yamna sangdrasu molabadi pauro marosing leitingi afabagi kudamni hadi sing organa samlang se yamaga aduga sangdra taraga su moli to bai tare samji ko adu oba taraga di adugi leiting me yam phasbom lei taraga di afabagi kudamni habani aduga kogi laibakna tasang naba hai tharakpa laibaki makha thangba sarukna kogi paktakpa oirabadi masin manau tinaba yagande hai bis ani samnaba fajana samna haurabasu masu aduna kogi yongmanbi oirabadi masuna lei pangde haiba adumaina leiba taragadi pangde haiba aduga pisumgi kogi pagoi ani adu samjinadana lirungi mawong mana maton kontak masu muba tu singna monba sang manana kungtakna hauduna aroibagi maton adu tumtakna sangna loisinba oirabadi thoidokna afabagi khudamni hai aduga mitki pana kogi mitki pa se yengbiyo se mayam toina hangbirakune ki mitki pa sina mathak makha ani hoba tuna kuppa kungtakna sangtakna horaga maton sing aduna kogi thekat lap tawba makha thangban kontharap tawraga amu mazu oirabadi yamna phai masi mungte ingon su oibani ko aigi pa se yam thekat bane tare pa se yam thekale makha su mai thekaraga leibine khara kogi nangi pa hapra kaine am hangbire tare ko mayam so goin pising na so aduna masagi sim polok pede tore pa sang hai tare ko sidi ai isa su towe do apo en haibi wana de hingang ko aduna ne anyway then laibakna si haigra ba laibakna tasang na ba hai tharakpa laibaki makha thangba sarukna pak si pakre okay mitki pa na mathak makha ani hauba tu na ko kongtakna
ꯁꯥꯡꯇꯛꯅ ꯍꯧꯔꯒ ꯃꯇꯣꯟꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯦꯀꯂꯞ ꯇꯧꯕ ꯃꯈꯥ ꯊꯪꯕꯅ ꯀꯣꯟꯊꯔꯞ ꯇꯧꯔꯒ ꯑꯃꯨꯕ ꯃꯆꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏ then aduga makha tana mitki sina amuk ipau pauraga mitki pasina ipau pauraga akogi taral hauba lana hauba loinana tu singdo yongmanbi machu oirabadi afaba oide haiba koi pa yam lanba masedu porop haubasi yam patte aduga akogi mitphamna koirauna mitpham sina koirauna bi aduga mitpham yengmada ingba mitmai sanglap mitki angobugi saruk aduga mitkha phawba leibi amuba akoiba adugi saruk yamna muna leibi mitna ha taruba thambal mitta oibi mamit toina kuptabi oirabadi thoido hendongna afaba oi nupi maroina nupi singine sidi mathangda mukun manga da aikogi mitpham aduna ayamana mitkinuji laise mitpham aduna thoidona lawbi natraga sangbi khubi mit adu igumna ngangba pingla sangba yongmanbi yengbada paina sangtrikna khana sepna yenganba oirati afaba oigande aikogi mityeng nayeng hainabadune mayamna ko sidadi mityeng nayeng yengba kana sigi dum haitare sisu ko kugi masisu mai kudam amne mityeng haiba matam sida mityeng nayeng dugi matung ina magi faba fataba silai mityeng chumna yengba kan harisi hek yengbada o mai thong phajai yabji mitkisu makhayam pole adugi matung ina magi character sisu loina haibi yabagi sinida haijarisi ko aduga makhatana ke mitki hagre natongi yes natongi mawongna yamna pikpasu oidaba natonji pikpasu oidaba yamnasu saudaba hakchanggi phibamga yengnaba yai mayai oina hakchanggi phibamsi yengnaba matamda mayai oina maton tumtak taba kun ani sang manana leirabadi afaba oi ko aduga makha natongna sangdagi hena tenba hendokna sangba pakpa chawba oirabadi kaya pangte hai kunipan subada natona chawba tenba sangba pakpa oirabasu mathakta lesinba tusina sakragumna leirabadi thoidokna fai laigi poktak phangba iswarda thajaba leiba pukning sangi hai natonji chawba tenba sangba pakpa oirabasu mathakta leiba tusina kogi sakradongna tusina sakradongna leiba seng uba lei makoi singdune koina iswarda thajaba yam lei haina haisiko aduga makhada koi nakongse nakonggi koi nakongi sadongse masina mona badi yamna noiraba adu bidargadi hariba anina koigi koklomda naksinna leibi mawong mato kaidna mayai oina leibising ko yamna fai kogi nakhang teaga kharap thekalap toraga yengba matam leiko adu singdune nakongni kangkangba sadong kaya yaudaba khoiba pikpa nakonggi makul uganba sing kaya pangde hai aduga mayam like nambiro light nam yam le okay ayam wana pajari kuire koigi bengali me si jo thadokhiba ko adu ai class 8 phungti tamba me tare bengali me si adudagi amuk cbsc tambagi hindi thumon thagi bane adu khabar ga ge sang na sum pabagi sum pabne adu khara lat pa lat pe oro so mayam oro biro mayam khanan nabagi dang tapna pajabane lo biro okay yamna goi blur set pra ngasi ai live se kamai to gemte habiro net sik tang nuai da bugum ma so to ba tare ko okay mathangda khajai ge harage khajai ge ko khajai se kamai to gerga khajai na tongtak toba koirap mawong oiba khajai ani du sang manana ngran na ba masuna leitengba thoidokna yamna fai aduga khajai da tu hoba aduga sadong kaya yaudaba yengbade ikangkangbi khajai matong yaudana kutpi ikukuna leiba khudamdi kaya fangde hakanggi i nungsit mari phatkande hai aduga kunthrom doi subada chinban tangang na uba mathak thangbana khajik tang tongna kanglapna leiba yamsu thadaba yamsu padaba
marek mahok thang na uba hendok na fai aduga sinban hena paba sinban apaba gini ko china sinban hena paba aduga hena chawba masu mubi marek mahok thang dabi kang na uba sing kaya pangde afabo ide sinida aduga ya na ningthi jena sang manana ngau na pareng manana yata afaba oi yata manana ya ngau na pareng na fajana yengbada hauba targadi phai sine adu yata sina tasang ba maya sobi taran ba masu seng daba singdi confirm kangali fa thabak tawba ngambagi thongna wangna legali hai aduga mem lights ai su comment yam leramani kami am legre maro namtaga page om loibagi om yengjirake chorakwai pajake ko okay ke kayogre ajagi commit udaba nupi si khat tangali ha chumra commit udaba nupi si khat tangali ha ba adumadi ai thengadri yengjirake ai chijirake ko tha jobijam sa lengjum da sa thungse sa gi yorkeni ngabiyo gyanand lai samru se thang leibse kari fo lege thang leibse ha ba okay yorkeni ngabisi ngaminasi ko delep yungkai bam pukta sa thungsa gi yorkeni ngabiyo kharsi yograbane suru thangjam okay sa sap phagre okay thank you konjengbam amisa kari hai no nanganda okay nanganda sa thung okay thung bagi hai ke do male sabu wahengbam oi thangba pamom da tung bagi nahan yaw khrobane subtre net kra sub male okay net sik tang nuai de nuai do ni okay ai ge sur thangjam asatombi koijam adagi khut oigi kunau bi de samru ge yaw khrobani yengbiro arubam puspa sapte thajau bijam sar nupi gi oi thangba lengjumda satungbagi okay oi thangbadi pabane sanatomi mutum okay bro okay manam de hairok tadi anaba mi yaw bro yamba hairok ta hojik fawgi oina di yawdri aduga hairok kendra gi oina di yawe aduga nupi gi pisum oi de samro thonggi yaw khrabane afaboi bane nupi gi ati oi gi di bro na ngasai pokpa namit ki blo ama semapado ai gi di yam chume okay thank you so much salam nambi okay Muhammad Sarif Muhammad Sarif hai khrabane yaw khrabane aduga suni loitongbam nupi gi khut okay yaw khrabane subtre ai di light tokre okay mayam su light topiro okay elangum sunita samru oi thangba kadangda yaw khrabane phabane okay ai o pajaragi mayam pa basi pajana loire harga comment mayam su pa ya bring jage okay blur chale habisi aure net si kitang nuai dabagi ne ma'am anyway okay ai pajarake ko yagi matang yoring mesai makha ta na yagi sum hajarake ge adu ma'am ji light to kitang wat besi nuai jada ba dare anyway ma'am go makha yata ne yengbuda akiba oiba ya sani yengwa akiba oira bhai tare tumbuda krak sikna khon thokpa amadi yari mudi afaboi ke masada laina tina chengali mina tathigali aikoi ki tumbada sikpase tumbada yakar okay camera se resolution khap pinga hayende resolution chawn de yaro sorry ai kenom sin sing le net khake su na de ngasai keno se camera gi resolution se khap pikal lure ko aduna su oiba tayen khale mausa live gi am thin kenare ai sida phone am jeng jare dare sim khangjare khayam chapbe yam thina blur chale dare okay adu ai hayeng semdok charage ngasi gi di ojik sem ya ro dobni na anyway orasnu ko
मैम सॉन्ग से फजन ताबिरो आई पाजरगे खंगावदा nganganaba machu oiba aduga yengbada thona uba phajaba oirabadi fai okay leina yengbada ngang ba machu oibi yengbada lek lek laung tangang basingdi apangan kali leina tina sengande mina sali apabagi khudamni maithong ni yengbada koidanaba aduga yengbada mapung phabi nufaagi maithong kharasu manba mamagi maithong su khara man oirabadi mama mapagi khubam tanphang okay mama mapagi khubam phangali haba apabo ai mama subba mapu man ma lei mioi se ko adu singni apabo mama mapagi lanthum phangali hais aduga khauri saram lomda mai ahum taru na leitieng oiraba singdi thoidongna laibak fai ikang khangawdana punsi gi tangkak ama da nungai ba yamna pigani aduga khaurina hena sangbi hena tenba singni ka ba uba hena pikna uba pangde aduga lengjumna sadong ningthina leiba phalap taba saru kaya udaba singdi apaba oi haksangi mawonga egogi sanadaba lengdon fanaba saru ka hena uba pangde hai ising athaki ma'am sing chapino sing thakda mangjaba leite okay sai de gi thau chal lo budun su khara wa ba tare ko e song jam di je sai de gi thau chal lo budun su khara wa ba tare ko e song jam di je okay ngasigi so sorry ai camera resolution sikra semo ore okay anyway ai makha samde jarage ke kada yokre jiki do khauri charam gi haigre aduga khauri na hena sangbi hena tenba singdi kaba uba aduga hena pikna uba pangte khauriyam sangbase khauriyam sangbase khauri sangage goi singli ubase masiam fatgande haba especially maruina nupi singdene na fatte habane da masagi leina chenganba adi indri fatabadugum oi habane aduga lengjum na sadong ningthina leiba falap taba saru kaya udaba singde afaba oi haksangi moonga sandaba lengdon faba saru kayana ubang ding sai ai hajakibdune ko makha samda jarke thabak ta koigi tusinna lesenba tusinna lesenba aiba okay thabak tu hobudune ko tu lesenna hobudo thabak tu hobudo lesen or koigi sorry chakragi mong lesen la hobuse masi thoido hendongna maraibok faba mahi mayai chenba matik magun leibo oi thabak te koigi tu hobulei ko tu hobusida thabak te koi chakra leibo singje masi yamna faba mahi mayai leiba magun leiba mi oigane hai hoida nupa orasu nupi orasu yam fai aduga thabak matta fabada ising ireigumna tu na lesin duna leirabadi thoidongna matik mayai sedi haiba aduga koi thabak matta fabada maru palna natraga sa thunglabasu thoidongna mahi seli aduga hiram amada mina sakhangna ikai khomnaba oi thabak ta sa thungbase yamna faba oi haiba okay as phone am tokile aduna amen hello okay makha samde jarage kay okra okay sa thung mai yogre ko sa thung mai yogre okay
aduga nupi gi lae ko gi nupi gi breast se masa ga sana da nam pik pa se apabu oide hai aduga pataba khudam mari gi manung da amadi sol labani hai aduga lairaba mikha thaba lukra ok tabi makal mari asidagi maram ama soidana oirakani haiba masagi breast se am pik aba masaga sanadana adu obi taragadi makoi da leiduri se lairaba natragana mikha thaba natragana lukra natragana ok tabi hariba singsing manung da amadi oigani hai aduga amukso nupi gi breast na ningthijana tu haudabi yengmuda koina chawba kungsin nabi wangba manabi oirabadi thoidona afaba oi mawa mapuroiba ningbi ahal lamalna luna tawba oi hai aduga matonda picture ba maru da chawba oirabadi breast aduna taran bi matu haubi sang manadabi aduga masina puklomda luktabi mayai sengsenbi sangdagi hena phakthokpi sangdagi hena mathak satkhat panbi sangbi puk fawba sonthabi hairiba kudam sing asi leirabadi miwa misa langi thabak tawbu mangam sandabi oigali kaya pangdi hai aduga yankai subada yankai sure ngasi gina haijariba kudam singse yankai subada pambomna paibada monbi thambal gumna kogi pumbum tabi mawong mato fajabi natragana yamna monbi noitak tabi aduga matong ningthina yauraba yengbada ningthibi thoidokna afaba oi nipagi chanabi oi aduga khutna tu haubi ko khutna tu singli uba tangthak naiba singli ubaga loinana koi matong yaugandaba ikang kangba khutta oiba singdi mina tathigali kaya pangande hai aduga khubak mai se thoidokna yamdaba khubak mayai yamnasu kuttabi paibada thot laubi tangang bana leitengba oirabadi thoidokna laibak phoboi koi khubak mai singiba mai se angang boibe siam phai ko masi nupi da namki hena phai nupa su phai atuni haise mathangda khubakna thoidokna yengbada akiba oiba yangang masu sangba hena kutpa sarukna henba kaya pangande hai aduga khutki khubak mayaida thambalgi mawong manba khudam leiba natragana safugi khudam leiba oirabadi mahaki masadu soidana leipakki mapu oiba leipak semba ngamba amasung miyamgi lusingba oiba adugumnaba gunnamna sengani aduga khubak mayaida samu kati naina dolaigi khudam leibasingdi masa yamna phangani haibagi khudam oiribani mathangda khutki khunamna si khutki khunamse asini ikang kangbi tu singadu sang na haubi ko aduga agoi singli hena ubi mayang ikang kangba khunam khusa taran bi sithek sana naibi taba bi masu sengdabi oirabadi fattabagi khudam oigali hai mathangda nangalna ekogi nanganse sina tongsagi sarukna henbi sarugi saruk udaba yengbada nangal adu kudrak oina udrabadi thoidokna fai hai aduga nangalgi sarukta kudrak lawba singli kafat sadong yaudaba yengbada saru uba singdi kaya pangde hai aduga nangalda tu singna ireigumna leisinba leibasing kaya pangde pukki sarukna mata manana ka hena wangkhat taba tukong tanalba oibasingde thoidokna fai hai aduga pukna marel safu pungi mawong manba pukta oirabadi sagal thakali saba thakpana ningi nammi pukki khoidongna thotpaga loinana yet oina leisinduna sangdagi hena kunna mathuk ahum leirabadi thoidokna aphabani aduna pukki khoina oithokpagum lei
singlina henbi oirabadi lan tungde pangde matam punamakta khoina khawgumna yabagi mawong naina amasung mamai du mathakta yabagi mawong da tonglabasu kutlabasu leirabadi sangsatta phai hai. Okay, comment siam leire ai mathang tung pajarake maro tung paam lo jaraka ko mayam comment yam leire so many comment ai loi pajarake ngamri yengjage. Okay am leire comment se aduga makhata na bedore saning tongtak taba saning se tongtak taba ka hena wangkhat tabi pumpum oiba ka hena pak pasu oidaba singdi sabok nawek phabi oi thoidokna phai hai aduga saning na tu hauba ga loina na singdi ka ba uba ka hena tongba natragana ka hena kutpu orabadi pangde koi nupa sa dungare nupi sa dungare loina ek hakchang na singni uba se masi yam phataba mani hai tare ko singni uba singje aduga khwang na hakchang gi sang dagi sadong ga loina na sengtak langtak taba saban orabadi thoidokna phai hai aduga khwang na thoidokna pakpa konba ka hena sangba tu yamna hoba yengbada kogi ningai gumba singdi fatte hai. Phone number amda BBO habi yengmudu ujabani ko ai comment se ai number hajarake aduga kanano matang ai gi number si uji comment de ibiro mayam ju una ba ai hajarake 700598396 amuka hajarake 700598396. Okay, khwang na thoidokna pakpa konba ka hena sangma tu yamna hoba yengbada kogi ningai gum singdi fatte hare ningduna yamna wangba ning tekpa oidaba yengbada thoidokna sang manana ubaga loinana matongna leiteng oiba koiba paktak tawba ani ado kungsinna leiba urabadi madu mai leitaba singdi thoidokna fai 70059. Okay, Johnson, thank you so much. Johnson K Johnson aduga pura latpam lintoi, thank you so much. Okay, aduna ningna subsinba isum sumna isap subsinba uraba mai leiduna singni karabadi makhoi du fambi kangbagi khudamni amasung inuchit ki leina legali hai mayam light to bi badi yam wat pi aduga aina mayam khang yengbada nuaina badi sum pajari ko light. Okay to bro light se lam da kale tare faigan ani na sang manana ake asi pajadringi da ai amka nixing joge mayam na knowledge to biro nuksijarabi subscriber sing viewer sing na amadi agi nuksijaraba fan sing na knowledge to biro nungti numi kutingi every 9 PM to 10 PM se agi live book review to gani mamang da ina thaga sakraba topic sing adugi matang da amuk hana like sidagi aina su pathok charaga mayam ge hena khangminabagi tanja da lojage haribase pung mapan da nungti numi kutingi jagani aduga book review to bagi onadi monday dagi na saturday forward to gani aduga sunday simadi mayam gi comment kuni muk pajana bagi adumaina ai thamjage aduga po hojimati call to birakano live lorga to biro call to kera ke su ko mayam comment ai ujabagi nei hajer se. Okay, just makha samjajarage faigan ani na sang manana huithabana samugi manaton gum sadong ga loinana pumbum ta taraba oiba singdi thoidongna afaba khudamni hai aduga faiganna tasang ba ifak phakpogum singdina ipak pakpogum ta tharakpadi kya pangde pangan soli habane aduga khu kangna sang manaba khu kanguidu sadongna yomsinba khu pumbum taba oirabadi thoidongna afabagi khudamni maraibak phai habane then aduga khu yam lai hanati then khu kangna sadong yaudana saru ngakta oiba akut atong oiba isang sangba oina uba afaba oide
Khubomna pumbum taba singdi kabi matong leiba huithana khujeng phawba sang manana pumbum ta thaba oirabadi thoidongna maraibok fai hai aduga khonggi khongphakna amasung koigi khongnamna thabaga loinana chauraba natraga ikang kangna tasangba singdi kaphatna uba khongsa sing tasauna fibam kaiba natraga khongbi chawba loinana nakalda phaidoktuna leiba khongsa adu taran thoidokna afaba oide hai aduga khongna sadong yawba khongnamdo pumpumna taba khongsa kongtakna sang manana leiba khujin maksindaba I thangba ngangtak toba khuning adu ipe thokpa oidaba makoi manana khrum khongda oiba khongchep akoiba I thangba oirabadi thoidongna laibak phabagi khudamni hai aduga mathakta aina haijariba khudam sing asi koni yengchinduna miyoi bai koina munna koigi khanthaduna isana ngakthok chanabagi damakta phattaba leramaso ngakthok chanabagi lambido leminaba yai aduga afaba phattaba khudam kodemakse punsigi ohong naigani masimangna laigani habanate aduga mayamna khangbigadabadi kuwak mahi oigera aduga every leiba koigi hakchangna leiba khudam singji fall singje phattaba leramagaso phaba leramagaso masi kamai tawge haraga koigi sahi 19 akangai sing haibiramani ko sahi 19 leraga changes khara lei hatare kuwak mai so dungare sahi 19 ni matung ne ahung makhra leigani aduga leiriba khudam sing phattaba khudam sing leiriba koliba oribin even sambruda phongda ahung lei hatare sambruda phongda aduna aina tawraba afaba thabakki mahaina phattaba khudam mutkiduna afaba khudam so for a aduga phattaba khudam leram tarasu afaba tawraga aina khangoubu taragadi afaba tawbu taragadi phattaba khudam leramado mangi su yai hatare sumna thamge ngasi goiba chaurakpa thamliba koigi khudam se matang aswaida asibhogi ona thamjage aduga matung tarakpada leiriba singje chaurakpa khara highlight tawjage mamangdadi aina thagasakhraba nupa makhan mari lere nupi makhan mari makoi da cheliba mogun sing kari no habado thamakhini then adagi amuka ekogi chayul tare ta pok mi singi makoi da legen khudam haidare kogi nomajing ni thogaw le ko gujum sege sochen ere thangja hariba numi sing sida pok mi singse sida makoi da kari khudam sing legali sambru da leiba tarang sing nomajing ni da pok mi sing sambru kadai da legali ga se thamakhini haidare ko then adagi pok thagi lakhini si legen khudam sing ko adagi haksangi atopa tongan legen khudam sing jam leri mai dabu oro adagi lan phangnabagi oro khudam karai da lei lon taksirakhine tare mayam lon thamjarakhini aduna keep watching PKChannel live che every 9 p.m. to 10 p.m. chi mayamna khorana ngaibiduna ayamba atopa line satpiduna noni yengminasi khangminasi aduga kanglai pakse ahong amadi koi porokna honaminasi aibu wafam thamjage ke comment khara pajage chawang ngasi gidi pablo sinjage aduga hojikse minute 3 watli pung 10 tagadaba aina hobse pung amamdi sum tawjagi khanmane tangai phadragadi helakusu yai mathaki comment je ai loin lokaja roige yam song la versula me ke lewa ko da paisa pairo hai do adum pairo dra paira kani ai kanum hajage hujain hajabadune every ko khubak mahi oigera kari oigera ai gi phattaba phol ama leram me habase aina khangma daragade ai afaba thabak akta tobiyo phattabagi mahi sing do loi mangini afabagi mahi lakani haba adagi ai afabagi mahi lerame aina phattaba daragade afabagi mahi loi mangini masi laiwani ko aduna khangminasi harse sine khangminasi masi aingonda phattaba leraso afabado tawrapa taragadi ai phattebdo khangmu taragadi afaba thabak tawbu taredana ko adu taragadi phattabi maidu mangkini aingonda afaba mahi ngaka lere hadana aina phattaba thabak tawbu taragadi afaba lerama maidu loi mangkini phattabarom da chakhini haiba masini ko masi ekoi khangminaba tangai phade aduna comment khara page
Ranbri luang sidi hoki comment se mathaki makai di ai yaman gere yam nuai bro live se kana noi bire se Ravindra Kumar Tongbram Ravindra Kumar nungti numit kudingi numidangi pung mapan du sum thengna se mayam topic makan makan yam purak do leri hari ba topic sing sidi aina ko gi mamang da blog sem khrawa ngakane ko mamang da blog sem khrawa ngakane ari ba matam ne leram larik sing larik se kamai tawge swai mu thaba larik ka se supna gi lupa ahum khak bi ba larik matam kyam kui ba larik oram gi khanbiro kana na so ba biru dra ba larik ngakane ngasi aina channel sang duk jarang mayam da khangan jari ba singche ai su e ba hujare collection tawga ko gi maru ne jumbalo lamjing dmadi hana ai se laik amtang form sirai na khanja bane ado mayam gi sejuk yaw dragi ding ngamjaroi tasengna lare ma phong ma sara be dinate adubo kanglei paki da khanjaraga ai puthok sira hai bagi wakhalon lei sona chanbi ba mapu man chanbi ngamboi kaman biresano okay aduna yai fare songlabor Why no way to be so soidana pubiro saronka okay soidana maki mayam gi damuk thogol tawjarakani Johnny yam Wednesday se no pi na pamgali hai ado ai kamai torino khangde no pi mari nga sore kaina ri se okay okay ado kaina ri bu singni manung da pamna kaina bu yorom ba yai Johnny yam bem ngai da ba to bino mega takelambam Saturday Yai fare ajit soibam pop oina nupa gi oi thangba pambom da cha tung se mata nan diaw from nupa gi oi thang di kaina fatabani ko meri pebam ni toka da biro mayam ngasi gi aigi ayuk tas numi jung matam da semja khiba blog se masi yengbiro ai mayam na khangbi gedabadi khoi constantly kai gum la kana ngam gedabdi aduga Hujikse curfew manung ningna mayam gi pothan bai base aktang orso migam ma to so pothan ba pothari ngi de karum khara khangalo bai base agi pandam ne tare aduna tasengna ayukta blog amam semna hona jaragene ayuk natraga nungtinda aduga numidang sina every pung apan kodima ke live tha bai base nom gi topic amam live tha bai base base agi tawti yadraba mane ha base mai thamjage mayam su sum changbiro yengminasi nungti numi khini gu unasi live si show unasi aduga live natana live tatoro ani hadana atai blog makai yeng dabdi ade baroina blog to su yeng bio blog sing legi sing yeng bio ha base thamjage okay minute ahum dangare je adudi kadai lekre ka as kamenam leram ne ka wa ma ngang le kanda meri pebam ne thoka bagi amda okay lare yam sumu wafam ni okay Kenny Toy channel Tuesday ki khara habiyo Ronald Lukram PK channel ya fare Kenny Toy channel Tuesday ki khara habiyo ai ngasi blog di yengbiro ko ngasi asi live si lore ha kanda ngasi thaga char ko blog doren thengna jarani mayamna hack notification thokna bagi damakda kamai to gerga khambudi khambira ko si subscribe nambirani aduga nakanda bell icon am ledo bell do nambiro aduga bell nam matamda mathagi all gi ma video khodimak notification lakna mam yawbane adu changbiyo ko okay ai nigeria se video yeng houde ha yam yawbadu ne koramjari thakasari tamo loyang am okay welcome Ranjita nomai them kubak mai tharake yagadro okay kano de khra seng dabani ko kuwa ngoi si phone ni yeng ni kha seng damne Johnson Brajabasi nan kana yaw du male Johnson Brajabasi chume lottery yaw gi bane Wednesday pok ngasi ki blog yeng biro ko numit ki makai sing che Ranbir long brother Saturday kita ngasi blog yeng biro ai loi hai ne di ara ai hai job du ne blog yeng ai ngisa hai jagra bane ngasi blog semja ki bane ayukta du yeng biro loi to mom Sunikanta bro larik puthokpa ngambo bio thank you okay Kenny Toy channel Tuesday ga khara habio okay yengbiro namit ki makai de phone number do amuk ga habiro tamo Rebecca PS okay 700 59 83396 per popular or legi phone number se kananum se biro amuka hajira ke 700 59 83396 Sanatoy konsum na aigi do habiro karamano
Maisnam Ajit Dream gi Fall amta live talk se okay yau yarakini loina toroke mathang dang paket jarake linthoi naurem linthoi Sunday da pokpa singse fazana hek habi se kari phattaba fall lebijano linthoi ngasi gi blog du yengiro Sunday gi pajana yaurabane Sunday gi so loina numit tare ni sigi ko pokpa da kari tawe adi makoina kari pham chanai habina singba kari sinpham chanai lu yaurabane mayam ai blog si yeng bidro maling ngasi thaga sakhi dom tak mapung phani yeng biu mayam ko duga like share comment pibiro siba lebak mayai da samru dong bagi yaukhrabane okay Tuesday khra okay then rabino mo hanjila ma nei je pokpu numit ki se ngasi gi blog noi yeng biro mayam si live se loi baga do comment pibiro ingon ko comment oi pibiro comment pibiro ka du khangani ngasi gi aina thaga sakhi ba blog maming se mapok numit ki mapok numit ga pakna ba sinpham haibra mapok numit ke sana ba thabak haibra kenoma aduma I gi bene amti yeng biro mayam na aduga mayam na comment chak pibiro dare okay mai loina comment ji pajaro ge ke singajin su comment ibiram number ibiram ne okay mayam live lo chala se blog yeng ge hare thank you pung ama safare pung tara su tare adun mayam jeng biro mayam na pirak ko comment sing doi pajana bai khora na ngai jari ko aduna like share to do comment pirak ko kan kanano kari nai koi khangna bi tan ja su leidana comment pirikan like chu nambiro moi tare aduga subscribe to video sing subscribe to biro then aduga like share to biro mayam good night everyone good night yai fare